Life and Style. Times of Manipur gi Life and Style miyang tabiriba pumnamakpu taram nokchari. Ngasigi episode asida yamna maroiba misak amakak aikhoina unazagadawri koi saktak jage hairiba misak asi zagoi gi lamda thoido hendokna chauna fam kaliba misak amakak mani aduga ngasigi episode asida aikhoina leijariba sina ya school gi chinga kham koi lekai haba tare mafam asidani. So ladies and gentlemen aikoi khudol tamjage Guru Manju Elangbam, one of the famous Manipuri dancers of Manipur haiba tare aduga loina loina na mapalamda su aikoigi Manipuri gi dance haibasi dance form singsi mapalamda takpi tambidana adoki matik chauna fam kaliba misa makhakni. Manju boy koi ki show sida taram nokchari. Yam nungaizai koi gi Life and Style episode asi thangja numit khudingi pung nipan makhai taba matamda sandokjabani. We are very lucky to meet you today. Yam nungaizai ihan han boy na khangjaning ni se ko Manju gi family background ima pabung gi mingdom tang khangsage. Koi family background se ai ima ga baba ga gi ming hajaragadi koi baba na Elangbam Rabaino Singh ima na Elangbam Ongbi Angobi Devi. Babana military service te leirame hojik retired ore khumana housewife ni ichini naw na taruk ni iche mari ama ahan ngata aduga ai iyamba maga aina iton ton nupa aniga smaiter ichin naw taruk ni amaroina khoi gi Manju si toina travel tawi ko adugi matang da sulak jage adubu khoi gi dance hai tare ko Manipuri dance form sida Manjuna khoina sum tajama matamna maroina classical hai tare masida su hena interest lobiba hai balam hai tare ko dancing hai tare as a dancer am oirak pasai masi chahi kyamuk surakpada interest si lobi ki oza guru kanadagi takpi imung manung da su khoi dancer adum jagoi sabasu yawbra haibana sing badugi mapung oibe wari se tasake dance ki feels da di chang pase hairagadi aigi akhoi family line dagi genetically natraga hereditary oina lakpra na su khale like aigi grandfather aigi idhause guru ni cholomgi adagi mangon digi ahan ba aigi adi guru oina tamja howe haibse like aina pisa pi ngai dagi gyan tarpaga isai ama tabada akhoi matamda chitrahar chitramalagi isai tabada tv mangda dum chongthoga jagoi pangsa saba isai thanda jagoi na karino isai na kaino khangdraga su adumai tawe dagi akhoi idawna samaina haibirame haina su ta imada issue di chatpada phauda tan chai kana haiba adumai ta aigi idawgi mamingna laikhidraba Elangbam Anganghal Singh Dance Academy gi cholom gi guru oina lairambani adagi ya school gi oja ko yet pa haina su yam me samain taraga aigi inspiration se lakhre angar ingai dagi after that ai khara chawkhlapadagi aigi che hanna puthok piraktana khoi ya school gi sogai jam ler ta leiba sports meet adagi di cultural meet haidana yausang gi ta tawidana ko ada competition sing sum thole competition tholapa kanda have the medal lor pagumba adigi ai stage fright sumagi barrier se akhoi se na break to hanba haitara ko suma panda puthoraga adudama lere platform then after that akhoi school ai Don Bosco chingmerong da tamjare a class nursery degina metric phawa admain taraga class 3-4 kabadagi ai stage thokpa hore stage thokpagi admain taraga artist amagi khwaidagi aruba ahamba tangkak se stage fright ne stage fright se laitra kanda akhoi gi isai sagi oiba top expression ke myam sing siam free oina tawong amagi chances leba ko admain tarna school da platform achawma oja singna once aina perform tawbadagi makhoina nungsibidana dum chahi khudingi kaitara akhoi gi ceremony like farewell ceremony teachers day ceremony school gi di khwaidagi achawba function oidana ko adum da yam special oina ai performance dum puthok pirakpa sidagi ai gi angang oi gai dagi initial inspiration haitare
aduga mathang mathang lakpana ai general line means medical tamge haidana adumaina mathang educational oina sum chacharakpane aduga 12th da loirakanda medical coaching Delhi da leringaida oja laikhidaba yam nuksijaba oja ama oja Kabrabam Jiten Singh haidana ko mase Santiniketan gi Bishwabharti gi professor ni as well as Sangit Bhavan haidana adumain taraga aikoi gi music and dance theater gi adumaina bhavan habdi department achawama adumaina lay madudugi mana principal su oi mase France alamdai gi visa ta na balakpada mana ingonda ka haitare aini yam pamjaba aigi passion oijaba aigi hobby oijaba anga oingai gi kanodo aina adumain taraga academic oina chappa yai khangamdabdo mana ingonda mangan pibirambadona ainu oise professor ni like atopa science ki adigi arts ki atopa medical engineering laiba myam sing si professor siga rank ka chap mani ai jagoi dani professor oise habdigi aigi ka haitare yam pamjaramba poto medical thado adumna kangi mayonda thado amaga somna kangi da dance changim Santiniketan Dr. Royge medical gi line da change khalambadagi koi laibak phadana ko punsi gi tangkak amada hai tare professor ma thekna badagi smain tawduna ngasidi laibak mayam gi koi Manipur sibu su sak takpi bang ambiri manjuna koi na tuki matik harau bosu phongtok chari tungda su hena fabadum oibiu ko aduga makha tara ko da mu khangjaning lisna maroina koi gi manjuna changsili basi koi na tajaba matamda as a classical dancer ma oina koi changsili ko adu magi koi hainari mani Manipur si zagoi na ko art culture masna saktai bani masdai sa manju su one of them haizage adu mapung oina koi gi classical dance masina piriba koi society the impact kaya yamna darkar like zagoi gi maru oibasana karino aduga mapalamda manjuna lawriba thaudang sing ko masisu kitang thambi dancing se aina pamjaba hairagadi aina hoji changjan jerise classical da ayamba best tawi tawjaraga su karigino that means classical hairpata kanda mapung phaba ama oi any culture amagi classic form da lakpa habse magi kham thing na mapung phara potsak adu classic form da main tor pukhalai admain tawduna aikhoi gi classical form Manipuri raslila da based over like aina maru aina mayam gi mamang da changjan jabadi soloist oina changjan jabani ko group dance su dum tawi adubu classical da ayamba mayam mapan gi lamda khudol tamjaraga su still aikhoi gi oiba indigenous ki oiba lai harauga related oiba performancing samna harabda thaugal jagoi khamba thoibi gi MIB dance adagi de lai haraugi manungda leiriba dance sequences sing sigumba sing ju yarak taba yarakte kaigino haikanda magi root magi mother and father masak khangdaba yadaba dumai tawduna mi amna classical dance tu yam kana wow phajayena harakanda magi manungda thijala kana di originally adum lai haraugi se khangda yarakta na madum changjanjare eba adumai tawi aduga amu Indian context te yengba kan di akhoi si Manipuri gi kano dance form si jo Vaishnavism da Hinduism da based awuni na other part of India me am sings da leise Hinduism nga tani na kwa aduna akhoi gi lambi se thong se launa hangdo pibagi wakhalon da na kaigino da culture do religion do mana bagi wakhalon da mokhoi na che mokhoi mindset ni kwa but still akhoi India gi wang ma chat khraga di religion haibalaite adegi di caste and creed haibalaite mokhoi na just uri se art form du da neba aduna akhoi Manipuri gi art form se myam marakta tilu kan da nopte haina thamjaninge kaino haikan da Manipuri gi art form sina Prithvi gi lairiba art form acho myam marak sida manung da chanba ngamna hojik su Manipuri haidana Manipuri dance form haidana masu kallaga thamjari dana ko aduga jagoi isai tawba sina impact piba habasi am kana khare kaino haikan da akhoi gi society amasu culture na kanba ngami culture sima leiramdaba taradi akhoi maitei haba society natragana Manipuri haba society sima leiramdaba yai masa khamdaba maybe akhoi myam sum hainariba akhoi mainland India singna akhoi gi look sing se kano yamna look down ina taw sudum yawidna ko just kano gi discrimination gi wakhalon dawna but still culture do khangura kan di Manipur dai ne haiba kan da something makhoina filter amba yamna downward oina uramba sing do cultures na yo athama kan da makhoi de adumba mafam gi mini na higher kan da respect se phangba ngame Rabindranath Tagore na smain tawdana akhoi gi Manipuri kala sibu nungsi jadana yam pamjakidana magi khwai digi Prithvi pumba koiraga su Manipuri gi art form jagoi da especially pamjaduna Santiniketan da 1920s swaidagi man pusandana institutionalized oin taraga Bengali sing da tamban ba haukrabani admain tawdana Bengal ga Manipur ga same related lainei aduga aikhoina ate hajaraga su atopa Indian gi community sing dagi Bengali sing sina Manipuri nungsi jamane hena heli haibgi wakpham ja ina thamjaningi karigino haikanda maikhoina Rabindranath Tagore se hojik lai dona latle
ꯂꯥꯏꯒꯨꯝꯂꯕ ꯃꯤꯁꯛꯇꯨꯅ ꯈ꯭ꯋꯥꯏꯗꯒꯤ ꯄꯥꯝꯖꯕ ꯃꯥꯅ ꯄꯥꯝꯖꯕ ꯀꯂꯥꯁꯤ ꯀꯔꯝꯕꯅꯣ ꯍꯥꯏꯔꯒ ꯃꯅꯤꯄꯨꯔꯤ ꯀꯂꯥꯁꯤꯃ ꯋꯥꯡꯅ ꯊꯥꯡꯒꯠꯄꯤꯔꯝꯃꯕꯅꯤꯅ aduna masana automatically moina ningjariba laiduna ningjaramba kala adubu pamjabeidamata masibu yokchariba maitai natragana manipuri se moina dum nungsibiyena smai thamjaningi maroina personality dugi lifestyle gumba su koina khangjai aduga subject su khangjai adu manju gi oina mapung oiba lifestyle because yam toina su travel tawba kwa adu manipur da na kayam toina lai mapan da na kayam toina laiba kamai manage tawbi habna chingba kwa mapung oiba lifestyle khangjake ai lifestyle se angang oiringai de horpa kanda ai mapan kya tholakte aduga school life the school da tinarpa ai best friend imanaba sing leikwa aduga just sometimes kanogi birthday party natragana festive kanogumba lakpa kanda koi ba chatminaba gumba then leikai da sudum kharka akoi isung imanaba myam lei leiraga su yam ka hena koirakpa kholapa tawdana aduga culturally natragana asumba sports ki kai sida yam active oina participation adum tawjaba admai tar angang oingai de hore edum education da sudum thawai yauna adum haujarei kano class 10 phawa Don Bosco da tame adum any kind of cultural activities sing da khina aina leiringai matam da bukwa akhoi da dum lead oina oja sing adum role ya halei after that 11 12 da Johnston tame Johnston the cultural activities participation ta after 2 years to khangobuna tamnina aduga Delhi da chatlakanda Delhi dagi hojiki haribo ozado thengnaraba matungda ai Shantiniketan ai lifestyle se amu culture da pura lupaga Shantiniketan gi atmosphere changjin kraga admai taraga as a student or as a performer punna tuna chatlaga admai to laksabani aduga mapan lamda chatna kano workshop demonstration then performances national state level international level mathang chale aduga ai master loibaga 2008 ki hek matungda aina ahanba international oina South Korea da chale nearly 3 months muk lere aina chatpase matamduda kanogi family ama habdi Kim Hwa Son hadana maga mai masanu pa maga anga maga admai taraga Shantiniketan da laaga Shantiniketan se mayam gi tungna pham oi international gi atopa community hingse admai taraga mana Manipuri jagoi se pamjabai da makta admai aingonda approach taraga ina jagoi tambi khiba jagoi tambi bedu da mana amuk ada chat khrakanda kai hani adugi mateng laukhibdugi sum aingonda nusijabagi da makta admai taraga ada mafam su koibo ina aingonda invitation phangaga then magi students sing su English language ki khara kano tawge pronunciation kari kara khara help to biyo haidana magi student myam lerame ada help to boina tha hum koiba phangai then maduda su mu aikoi gi Manipuri gi lifestyle matam do lerama 2008 ta now is 2019 sahi tara mu khena khre kwa hauji khara di changes la ga su hauji lai ri haiba film sidagi 10 years mamang da leiba South Korea gi yam advance oigre advance oigre obdana tana mafam da leramba khoina South Korea har kanda khoina urse just screen da arirang da uba adumba khara du khatani kwa ada mayam singsna urse ma da tholeba Korean ge actor actress na tragana du tholei mayam da masam pai han bi yung han bi leidna ko phijet chakcha da adu do ina imitation tawna ba honeba magi culture gi oiba reality to the imitate tawdana adada urumnina khoin just to outer cover the imitate ro hona da khoi culture mangna masak su oiba ada saluraga di yam simple oiba mi khudimak to madda screen da tholai di actor ngakta ni makhoi di mayam gi viewers sing je hena attract tawna ba adigi extra makeup ni khangde even makhoi da leiba actor actress mayam sing do surgery na ayam ngakta su oiba ngakta ni kaino hai kanda South Korea se world da kanogi cosmetic surgery da top ni chelise admain tawe adubu mi sing yam simple oi yam fair oi aduga masa yam nali aduga yam ing tapi icham cham dum akhoi maitai gi ta sam chab ka aga tawi se aduga makhoi gi lifestyle da kan moi gi culture ga related oiba taekwondo se makhoi gi sports so da yam importance oina pi angang satra satri sing do ade makhoi culture gi kariba makhoi gi dress to costume do compulsory oina angang sing do set pa hena ba like Friday gumba last day of the kan week to mada compulsory oina adugi dress to set laga school da schooling chatlale adumai taraga makhoi gi training do angang renga de tambiba samain tawa thengnar e adugi aduna igi first experience ni ko international oin chalakpada adai mathang dagi di France ka connection tora and then ICCR gi matung ina akhoi oza na pubiduna oza Srimati N Amusna Devi Sanginata award ni mana New Zealand da adagi di atopa organizations sing so invite to Lebanon Jordan adi Egypt leina Cyprus ke makhan myam chatlure na haitare adubu chatluba myam sing sigi marakta khwaidagi important oise aiga kano France ka
sigi relation se sisi yam important oiba nearly I four times chatlure chatli bagi maram sina aiga kaitare dance partner oina Sophia kana Angela Sophia Sturger haidna ko ma se German born ni kano da France ta brought up toba adu ma se ada settle taraga leire magi family ga mai nupa ga mai gi masaga almai tara madi already 7 times sure Manipur da la ise almai inter-exchange ki type ta mana Manipuri culture tam lakpa then after that the material dollar kana mana amuk magi choreography taroga adum perform tawna bahot na ba students sing sando na bahot na ba adigi mu originality to kana taw da yar tamni na amuk maga aiga samnarugi ai amuk invite taroga adamu spread tawna bahot na ba adumai taroga institution saying adigi di moi adadi institution se conservator have the dance music institution sing se almai to national institution adigi university level aduga Indian embassy na yam help to ko almai to no workshop tori ama tori ada hojik se hana mani kare prithvi gi oina France haibagi manung da Paris hai se ju yamna important oba city mo oi masdais da culture yamna rich oba culture me amra to the Manipuri ama su thangjana na bhana abdi yamna awaba sai thing di phangi adubo hojik mayam gi culturally related oriba Paris ki leiba mi sing sina Manipuri art form Manipuri dance hai se karino haba khangbi ba hore aduga aina credit lawjai habagi wafam nataba already hana mamang da oza mayamna the institution mayamna ICCR ni khangde natragana akhoi gi dasu oza dance academy hadana su leijari kwa sugumbagi institution mayam sing se chatte habnate already chatluraba ngatani chatluraga su kanogi organization amagi makhada satpanina adagi the Indian government gi makhada satpanina admaindra ICCR gi group ama chatlamdoise Manipuri gi group ama or maybe some other groups combine oina Indian group oina ko adamai taraga participation tarakanda madayada phangamdoise ngasai gi mayam singna wow phajaine masigi performance karino aduga phangakanda asidi Indian art form ne habi wakhalon dan chat khidawdo adugi wakhalon performance taraga chat khibanga tani like audience ka then students singa interaction tawgi matang phangbanate adubo ain chalisna nearly 1 month adamai chat pagumba ko almost 1 month, 1.5 months, and my chat lay then mapam chat laga Manipuri have si karino Manipuri dance na karino the practical amu utkani madada mo sai haiba classical to katang utte folk ki riba tradition gi riba maibi gi riba then classical gi riba mayam sing punjal laga mai taro unna mo hone sisna khwaidigi achoba impact amu oiri culture se Europe ka Manipur ga cultural relations se thamna bagi achoba thaudang ama lori then recently in 2018 da su chatlure ko 18 da chatluba kanda already akhoi ge aina su kala da changjin jarubani na raslila and then sankirtan se hoje UNESCO gi cultural heritage ki da changreba chanke adu chanbigi am nungai bam su lei made da moina challe haina lauthropagi khabar da Hindustan Times da habakpada photos ai photo hapeba Manipuri gi kano se smai tora challe na ai photo hapok sina koi se kano gi kariba speak make haidana international institution am lei moi se academic roin chatle ado oja guru thanil gi makhada aina mu pal haidana institution am lei aduga corporate toroga mai toroga raslila se sapane rasankirtan admai toro chapada ina Krishna sayab ko more than 40 performances all over South India sizda ko nearly 1.5 months tour chapane ba adu hek loibaga ikan kanada tha khar leraga neba sunakani UNESCO gi lauthor ko se aduga tan chana na igi photo du mai tora hapa yam surprise oi hi ko adumai tawe asi leire asmai san graham ni na mamang chahi da ina chalu kanda why not lai harauba can also be a kanogi cultural heritage chan bayai have se samai tawdana ai somnakani gi akhang hi ju tanaraga even kanu UNESCO gi head office se Paris ni aduna Adamu Indian embassy lady Indian embassy ga related oina Indian embassy ju as a part of kanoneba makhoi UNESCO gi representative oina tawrine ba ko ada UNESCO gi representative tawe khandana ina special permission laraga Angela ga ibani pullaga almaita lai haraw gi slide kap thokna adu ada haidana lecture demonstration taraga mayam amang officially almani approach torme Sisine aige hojiki have the Manipuri kala sigi maramda mayam sing the exposed na ba as well as masigi impact haitare ko impact kala sina kyam kana phangada ge da khoi gi masak tak pada maitei haina hojik leiriba na tragana Manipuri haina leiriba pisak pikraba pitribi si manung da changdam naruba da have the tum bada no maphana
ꯆꯪꯉꯣꯏꯗꯕ ꯀꯩꯅꯣꯁꯦ ꯉꯥꯛꯇꯨꯅ ꯊꯝꯕꯤꯔꯤꯁꯦ ꯀꯂꯥꯁꯤꯅ ꯉꯥꯛꯇꯨꯅ ꯊꯝꯕꯤ ꯍꯥꯏꯕꯁꯦ ꯑꯁꯤꯁꯤꯃ ꯊꯝꯖꯅꯤꯡꯉꯤ ꯑꯗꯨꯒ ꯖꯒꯣꯏ ꯁꯥꯕꯁꯤꯅꯗꯤ ꯃꯄꯨꯡ ꯑꯣꯏꯅ ꯄ꯭ꯔꯣꯐꯦꯁꯟ ꯂꯩꯖꯈ꯭ꯔꯦ ꯁ꯭ꯄꯣꯔꯠꯁꯁꯨ ꯏꯟꯇꯔꯦꯁꯁꯦ ꯂꯧꯕꯤꯔꯤꯀꯣ ꯕꯤꯁꯥꯏड्ꯁ ꯑꯣꯜ ꯗꯤꯁ ꯍꯥꯏꯇꯥꯔꯦ ꯑꯇꯣꯞ ꯑꯇꯣꯞꯄ ꯍꯣꯕꯤꯁ ꯏꯁꯩꯒꯨꯝꯕ ꯇꯥꯕ ꯁꯤꯅꯦꯃꯥ ꯌꯦꯡꯕ ꯑꯗꯨꯝ ꯈꯤꯇꯪ ꯀꯣꯏꯕꯒꯨꯝꯕꯗꯤ ꯁꯣꯏ ꯄꯥꯝꯃꯝꯃꯅꯤꯀꯣ ꯑꯇꯩ ꯈꯔ ꯊꯝꯕꯤꯌꯨꯅꯦ ꯍꯣꯕꯤꯁꯇ ꯑꯩꯒꯤ ꯍꯣꯕꯤꯁ ꯍꯥꯏꯔꯒꯗꯤ ꯑꯩ ꯆꯥꯏꯜꯍꯨꯗ ꯑꯣꯏꯔꯤꯉꯩꯗꯒꯤ ꯑꯗꯨꯝ ꯗꯥꯟꯁꯇꯗꯤ ꯌꯥꯝ ꯏꯝꯄꯣꯔꯇꯦꯟꯁ ꯑꯣꯏꯅ ꯄꯥꯝꯖꯔꯛꯑꯦ ꯄꯥꯝꯖꯔꯒꯁꯨ ꯗꯥꯟꯁꯀ ꯔꯤꯂꯦꯇꯦꯠ ꯑꯣꯏꯅꯔꯛꯄ ꯑꯇꯣꯞꯄ ꯑꯥꯔꯠ ꯐꯣꯝꯁꯤꯡꯁꯦ ꯑꯦꯚ꯭ꯔꯤ ꯑꯥꯔꯠ ꯏꯁ ꯔꯤꯂꯦꯇꯦꯠ ꯑꯣꯏ ꯖꯒꯣꯏ ꯁꯥꯕ ꯍꯩꯔꯗꯤ ꯑꯗꯨꯝ ꯏꯁꯩ ꯁꯛꯄꯁꯨ ꯑꯗꯨꯝ ꯍꯩꯕ ꯑꯗꯨꯃꯥꯏꯅ ꯑꯩ ꯏꯁꯩ ꯌꯥꯝ ꯄꯥꯝꯖꯔꯛꯏ ꯏꯁꯩꯗꯒꯤ ꯅꯠꯇꯅ ꯑꯃꯨꯛ ꯉꯁꯥꯏꯒꯤ ꯄꯦꯟꯇꯤꯡꯗꯁꯨ ꯌꯥꯝ ꯄꯥꯝꯖꯔꯛꯑꯦ ꯁ꯭ꯀꯨꯜꯒꯤꯗ ꯑꯗꯨꯝ ꯑꯩꯈꯣꯏꯒꯤ ꯑꯦꯛꯖꯤꯕꯤꯁꯟ ꯇꯧꯕ ꯀꯥꯟꯗ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗ ꯑꯗꯨꯝ ꯑꯣꯖꯥꯁꯤꯡꯅꯒ ꯍꯥꯏꯔꯀꯥꯟꯗ ꯑꯩꯅ ꯑꯦꯛꯖꯤꯕꯤꯁꯟꯒꯤ ꯄꯦꯟꯇꯤꯡ ꯇꯧꯔꯀꯥꯟꯗ ꯑꯩ ꯄꯦꯟꯇꯤꯡꯗꯁꯨ ꯑꯗꯨꯝ ꯁꯦꯂꯦꯛ ꯇꯧꯔꯀꯥꯟꯗ ꯃꯌꯥꯝꯗ ꯗꯤꯁꯄ꯭ꯂꯦ ꯇꯧꯕꯒ ꯑꯗꯨꯝ ꯌꯥꯎꯔꯛꯏ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯑꯩꯅ ꯄ꯭ꯔꯣꯐꯦꯁꯅꯦꯜ ꯑꯣꯏꯅ ꯆꯪꯖꯔꯨꯗ꯭ꯔꯒꯁꯨ ꯁꯨꯃꯥꯏꯅ ꯃꯊꯪ ꯃꯊꯪ ꯂꯥꯛꯏ ꯏꯚꯟ ꯒꯥꯔꯗꯦꯅꯤꯡ ꯄꯥꯝꯖꯩ ꯑꯗꯩ ꯀꯣꯏꯕꯁꯨ ꯄꯥꯝꯖꯩ ꯑꯦꯟ ꯑꯥꯐꯇꯔ ꯗꯦꯠ ꯀꯩꯅꯣꯗ ꯐꯦꯃꯤꯂꯤꯗ ꯁꯨꯝ ꯂꯩꯕꯒꯤ ꯑꯩꯈꯣꯏ ꯏꯃꯥ ꯍꯣꯏ ꯑꯩꯈꯣꯏ ꯏꯆꯦ ꯍꯣꯏ ꯃꯌꯥꯝꯅ ꯂꯩꯔꯝꯕꯗꯨꯗ ꯃꯈꯣꯏꯅ ꯆꯥꯅ ꯊꯛꯅꯕ ꯁꯦꯝꯕ ꯁꯥꯕ ꯀꯩꯀꯩ ꯇꯧꯕ ꯊꯣꯡꯕ ꯊꯥꯛꯄꯁꯦ ꯁꯤꯗꯁꯨ ꯑꯦꯁ ꯑꯥꯔꯠ ꯐꯣꯝ ꯑꯃ ꯑꯣꯏꯅ ꯑꯣꯏꯌꯦꯕ ꯑꯗꯨꯗꯨꯅ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯑꯩ ꯃꯈꯣꯏꯅ ꯇꯧꯕꯗꯁꯨ ꯌꯥꯝ ꯀꯨꯞꯅ ꯌꯦꯡꯖꯔꯒ ꯑꯗꯨꯝ ꯊꯣꯡꯕ ꯊꯥꯛꯄꯁꯨ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯒꯤ ꯌꯥꯝ ꯄꯥꯝꯖꯔꯛꯏ ꯄꯥꯝꯕꯒ ꯂꯣꯏꯅꯅ ꯑꯃꯨꯛ ꯑꯥꯗ ꯁꯥꯟꯇꯤꯅꯤꯀꯦꯇꯟ ꯂꯩꯔꯀꯥꯟꯗ ꯍꯣꯁꯇꯦꯜ ꯂꯩꯔꯛꯄꯒꯤ ꯍꯣꯁꯇꯦꯜ ꯂꯥꯏꯐ ꯁ꯭ꯇꯥꯏꯜꯗ ꯏꯁꯥꯅ ꯊꯣꯡꯉ ꯆꯥꯖꯗꯕ ꯌꯥꯔꯛꯇꯦ ꯑꯗ ꯑꯃꯨꯛ ꯍꯥꯟꯅꯒꯤ ꯈꯔ ꯏꯆꯝ ꯆꯝꯅ ꯍꯩꯖꯔꯝꯕꯗꯒꯤ ꯍꯦꯟꯅ ꯗꯦꯕꯂꯞ ꯇꯧꯔꯛꯑꯦ ꯍꯥꯏꯇꯥꯔꯦꯀꯣ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯑꯩꯒꯤ ꯄꯨꯟꯁꯤꯗꯒꯤ ꯍꯣꯕꯤ ꯍꯥꯏꯔꯒꯗꯤ ꯃꯈꯜ ꯁꯨꯝꯕ ꯃꯌꯥꯝ ꯀꯂꯥꯒ ꯂꯣꯏꯅꯃꯛ ꯔꯤꯂꯦꯇꯦꯠ ꯑꯣꯏꯅꯕꯁꯤꯡꯁꯦ ꯑꯩꯒꯤ ꯏꯟꯇꯔꯦꯁ ꯑꯣꯏ ꯑꯗꯨꯒ ꯑꯗꯨꯃꯥꯏꯅ ꯑꯣꯏꯗꯅ ꯑꯃꯨꯛ ꯑꯩ ꯃꯥꯁꯇꯔꯒꯤ 2008 ꯂꯣꯏꯔꯀꯥꯟꯗ PhD ꯇꯧꯗ꯭ꯔꯤꯉꯩꯗ ꯒꯦꯞ ꯈꯔ ꯂꯩꯈꯤ ꯒꯦꯞꯁꯤꯗ ꯀꯩꯅꯣ UGCꯅ ꯃꯇꯝ ꯈꯔ ꯕ꯭ꯂꯣꯛ ꯇꯧꯔꯒ PhDꯒꯤ ꯁ꯭ꯇꯨꯗꯦꯟ ꯂꯧꯗꯕ ꯑꯗ ꯑꯩꯅ ꯑꯦꯀꯥꯗꯃꯤꯛꯀꯤꯗꯣ ꯕ꯭ꯂꯣꯛ ꯍꯥꯏꯕꯗꯤ ꯒꯦꯞ ꯍꯦꯛ ꯂꯩꯈꯤꯕ ꯀꯥꯟꯗ ꯑꯃꯨꯛ ꯃꯈꯥ ꯆꯠꯊꯕꯗꯣ ꯑꯩ ꯏꯟꯇꯔꯦꯁ ꯂꯩꯇꯕ ꯌꯥꯏ ꯍꯥꯏꯗꯅ ꯆꯍꯤ ꯑꯃꯒꯤ ꯀꯂꯥ ꯚꯕꯟ ꯍꯥꯏꯗꯅ ꯈ꯭ꯋꯥꯏꯗꯒꯤ ꯑꯆꯧꯕ ꯏꯟꯁꯇꯤꯇ꯭ꯌꯨꯁꯟꯅꯦ ꯐꯣꯔꯦꯟꯅꯔ ꯃꯌꯥꯝ ꯇꯝꯕ ꯑꯗꯨꯗ ꯃꯩꯇꯩ ꯃꯆꯥꯁꯦ ꯁꯦꯂꯦꯛꯁꯟ ꯐꯪꯕ ꯌꯥꯝ ꯋꯥꯏ ꯍꯥꯏꯇꯥꯔꯦꯀꯣ ꯅꯨꯄꯥ ꯑꯣꯏꯅ ꯈꯔ ꯏꯟꯁꯤꯗꯦꯟ ꯈꯔ ꯊꯣꯛꯈꯤꯕ ꯑꯗꯨꯒꯤ ꯏꯟꯁꯤꯗꯦꯟꯗꯨꯁꯨ ꯑꯃꯨꯛ ꯑꯩꯅ ꯆꯪꯉꯀꯥꯟꯗ ꯕ꯭ꯔꯦꯛ ꯇꯧꯔꯝꯃꯦ ꯅꯨꯄꯥ ꯑꯃ ꯍꯧꯖꯤꯛꯇꯤ ꯇꯝꯕ ꯍꯧꯔꯦ ꯕ꯭ꯔꯦꯛ ꯇꯧꯔꯝꯃꯦ ꯍꯥꯏꯕꯒꯤ ꯋꯥꯐꯝꯁꯦ ꯃꯃꯥꯡꯗ ꯈꯔ ꯑꯣꯖꯥꯒ ꯁꯥꯇ꯭ꯔꯒ ꯏꯟꯁꯤꯗꯦꯟ ꯈꯔ ꯊꯣꯛꯅꯈꯤꯕꯖꯥꯠꯅꯤ ꯑꯗꯒꯤ ꯃꯩꯇꯩ ꯃꯆꯥꯁꯦ ꯂꯧꯔꯔꯣꯏ ꯁꯤꯅ ꯍꯥꯏꯔꯒ ꯃꯩꯇꯩ ꯅꯨꯄꯥꯁꯦ ꯂꯧꯗꯅ ꯆꯍꯤ 10 ꯀꯌꯥꯅꯣ ꯂꯧꯗꯅ ꯂꯩꯔꯝꯃꯕ ꯑꯗꯨꯅ ꯑꯩꯅ ꯃꯗꯨꯒꯤ ꯕ꯭ꯔꯦꯛ ꯇꯧꯕ ꯍꯥꯏꯕꯗꯤ ꯃꯩꯇꯩ ꯃꯆꯥ ꯑꯃ ꯑꯣꯏꯅ ꯑꯁ ꯈꯜꯂꯛꯄ ꯌꯥꯏ ꯈꯜꯂꯛꯇꯕ ꯌꯥꯏ ꯑꯗꯨꯒꯤ ꯀꯩꯅꯣꯗꯣ ꯍꯥꯏꯗꯅ ꯃꯌꯥꯝꯅꯁꯨ ꯈꯜꯂꯛꯑꯣꯏꯗ ꯃꯩꯇꯩ ꯃꯆꯥ ꯅꯨꯄꯥ ꯂꯧꯗꯝꯅꯤꯀꯣꯅ ꯍꯥꯏꯅꯕꯀꯣ ꯕꯠ ꯁ꯭ꯇꯤꯜ ꯑꯥꯏ ꯇ꯭ꯔꯥꯏ ꯏꯠ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯀꯂꯥ ꯚꯕꯟꯗ ꯑꯩ ꯁꯤꯔꯥꯃꯤꯛꯁ ꯇꯝꯃꯛꯑꯦ ꯁꯤꯔꯥꯃꯤꯛꯁ ꯇꯝꯕꯁꯦ ꯄ꯭ꯔꯦꯛꯇꯤꯀꯦꯜ ꯌꯥꯎꯔꯦ ꯃꯣꯏꯅ ꯈꯠꯇꯣꯔꯛꯀꯗꯣꯏꯁꯦ ꯚꯥꯏꯚꯥꯗꯅꯦꯕꯀꯣ ꯄ꯭ꯔꯦꯛꯇꯤꯀꯦꯜ ꯌꯥꯎꯔꯦ ꯄ꯭ꯔꯦꯛꯇꯤꯀꯦꯜꯁꯨ ꯃꯥꯔꯛ ꯐꯖꯩꯅ ꯍꯥꯏ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯚꯥꯏꯚꯥ ꯆꯪꯉꯨꯀꯥꯟꯗꯗꯤ ꯑꯣꯜꯔꯦꯗꯤ ꯑꯩꯁꯦ ꯁꯥꯟꯇꯤꯅꯤꯀꯦꯇꯟꯗ ꯍꯦꯛ ꯆꯪꯕꯗꯒꯤ ꯍꯧꯅ ꯑꯦꯅꯤ ꯀꯥꯏꯟ ꯑꯣꯐ ꯀꯩꯅꯣ ꯌꯨꯅꯤꯚꯔꯁꯤꯇꯤꯒꯤ ꯑꯦꯛꯇꯤꯚꯤꯇꯤꯁꯤꯡꯗ ꯑꯩꯁꯦ ꯂꯥꯏꯕꯛ ꯐꯗꯅ ꯀꯩꯅꯣ ꯀꯩ ꯍꯥꯏꯇꯥꯔꯦ ꯄ꯭ꯔꯣꯒ꯭ꯔꯥꯝꯁꯤꯡ ꯑꯆꯧ ꯑꯆꯧꯕ ꯐꯦꯁꯇꯤꯚꯦꯜꯁꯤꯡ ꯂꯥꯛꯄ ꯀꯥꯟꯗ ꯑꯩꯁꯦ ꯃꯦꯟ ꯀꯦꯔꯦꯛꯇꯔ ꯑꯣꯏꯅ ꯑꯗꯨꯝ ꯆꯤꯡꯈꯠꯄꯤꯔꯛꯑꯦꯕ ꯀꯩ ꯁꯛꯁꯤꯁꯨ ꯇꯣꯞꯄꯝꯅꯤꯅ ꯑꯗꯒꯤꯗꯤ ꯑꯗꯨꯃꯥꯏꯅ ꯌꯥꯝ ꯅꯨꯡꯉꯥꯏꯕꯖꯥꯠꯅꯤ ꯃꯣꯏꯅ ꯑꯗꯨꯅ ꯑꯣꯖꯥꯁꯤꯡꯗꯨꯅꯁꯨ ꯈꯔ ꯃꯁꯛ ꯈꯪꯕꯤꯕ ꯑꯃ ꯑꯣꯏ ꯂꯩꯔꯝꯃꯕ ꯑꯗꯨꯅ ꯅꯪ ꯑꯗꯨ ꯀꯣꯔꯠ ꯃꯦꯝꯕꯔ ꯑꯣꯏꯔꯛꯑꯦꯕꯀꯣ ꯑꯩꯁꯦ ꯀꯣꯔꯠ ꯃꯦꯝꯕꯔ ꯑꯣꯏꯅꯁꯨ ꯈꯟꯕꯤꯔꯛꯑꯦ ꯀꯩꯅꯣꯗ ꯒ꯭ꯔꯦꯖꯨꯋꯦꯁꯟꯗ ꯍꯥꯏꯌꯦꯁ ꯇꯥꯕꯒꯤ ꯍꯣꯜ ꯌꯨꯅꯤꯚꯔꯁꯤꯇꯤ ꯑꯣꯏꯅ ꯑꯩꯅ ꯍꯥꯏꯌꯦꯁ ꯇꯥꯕꯖꯥꯠꯅꯤ ꯑꯗꯨꯅ ꯃꯇꯝ ꯆꯥꯟꯅꯗꯅ ꯀꯣꯔꯠ ꯃꯦꯝꯕꯔ ꯈꯟꯕꯤꯔꯛꯄꯗꯨ ꯑꯗꯣ ꯑꯣꯐꯤꯁꯤꯌꯦꯜ ꯃꯌꯥꯝꯗꯨꯒꯤ ꯃꯔꯛꯇꯨꯗ ꯇꯤꯜꯂꯨꯔꯕꯅꯤ ꯁ꯭ꯇꯨꯗꯦꯟ ꯔꯤꯄ꯭ꯔꯖꯦꯟꯇꯦꯇꯤꯚ ꯑꯣꯏꯅ ꯑꯗꯣ ꯑꯣꯖꯥꯁꯤꯡꯗꯨꯁꯨ ꯌꯥꯎꯕꯖꯥꯠꯅꯤ ꯑꯗ ꯑꯩꯅ ꯏꯟꯇꯔꯚ꯭ꯌꯨ ꯐꯝꯃꯨꯕ ꯀꯥꯟꯗ ꯅꯪ ꯀꯣꯔꯠ ꯃꯦꯝꯕꯔ ꯑꯣꯏꯕꯗꯣ ꯅꯠꯇ꯭ꯔꯣꯅ ꯍꯥꯏꯔꯛꯑꯦ ꯑꯩꯅ ꯍꯣꯏ ꯍꯥꯏ ꯑꯁ ꯈꯟꯕ ꯌꯥꯕꯒꯤ ꯆꯥꯟꯁ ꯂꯩ ꯑꯗꯒꯤ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯈꯜꯂꯛꯑꯒ ꯑꯩꯁꯦ ꯆꯍꯤ ꯑꯃ ꯀꯣꯔꯁ ꯋꯥꯔꯛ ꯇꯝꯃꯦ ꯑꯩꯒꯤ ꯖꯁ ꯃꯣꯇꯤꯞꯇꯤ ꯑꯩꯅ ꯃꯗꯩꯗ ꯄ꯭ꯔꯣꯐꯦꯁꯅꯦꯜ ꯑꯣꯏꯅ ꯆꯪꯒꯅꯤ ꯍꯥꯏꯕ ꯋꯥꯐꯝ ꯅꯠꯇꯦ ꯃꯗꯩꯗ ꯃꯌꯥꯝꯁꯦ ꯃꯩꯇꯩ ꯃꯆꯥ ꯀꯩꯅꯣꯒꯤ ꯁ꯭ꯇꯦꯠ ꯀꯂꯥ ꯑꯦꯀꯥꯗꯃꯤ ꯐꯪꯉꯒ ꯃꯗ ꯂꯥꯛꯄ ꯆꯍꯤ 2-3ꯒ ꯄꯠꯂꯒ ꯂꯩꯔꯝꯃꯒ ꯑꯗꯨ ꯁꯨꯝ ꯈꯟꯕꯤꯗꯅ ꯆꯠꯈꯤꯕ ꯌꯥꯝꯅ ꯇꯦꯂꯦꯟꯇꯦꯗ ꯑꯣꯏꯕ ꯑꯁꯨꯝꯕ ꯄ꯭ꯔꯤꯊꯤꯕꯤꯒꯤ ꯑꯣꯏꯕ ꯌꯥꯝꯅ ꯑꯆꯧꯕ ꯏꯟꯁꯇꯤꯇ꯭ꯌꯨꯁꯟ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯗꯤꯃꯥꯟ ꯂꯩꯔꯤꯕ ꯀꯂꯥ ꯚꯕꯟ ꯍꯥꯏꯁꯤꯗ ꯂꯥꯏꯛ ꯑꯩꯈꯣꯏꯒꯤꯗ ꯃꯃꯤꯡ ꯂꯩꯈ꯭ꯔꯕ ꯃꯍꯥꯔꯥꯖ ꯀꯨꯃꯥꯔꯤ ꯕꯤꯅꯣꯗꯤꯅꯤ ꯗꯦꯕꯤ ꯃꯥ ꯑꯗꯒꯤ ꯇꯝꯃꯛꯏꯅꯤ ꯍꯧꯖꯤꯛꯀꯤꯗꯨꯗꯒꯤ ꯃꯐꯝꯗꯨꯗꯒꯤ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯌꯥꯝ ꯇꯝꯖꯅꯤꯡꯕ ꯃꯐꯝ ꯑꯆꯧꯕꯗꯨꯗ ꯃꯩꯇꯩ ꯅꯨꯄꯥ ꯇꯝꯍꯟꯕ ꯉꯝꯗꯕꯁꯦ ꯁꯤꯝꯇꯪꯗꯤ ꯑꯩꯁꯨ ꯆꯦꯂꯦꯟꯖ ꯇꯧꯒꯦ ꯍꯥꯏꯅ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯕ꯭ꯔꯦꯛ ꯇꯧꯔꯦ ꯕ꯭ꯔꯦꯛ ꯇꯧꯕꯗ ꯑꯩꯒꯤ ꯆꯍꯤ ꯑꯃ ꯂꯩꯕ ꯀꯥꯟꯗ ꯑꯣꯖꯥꯁꯤꯡꯗꯨꯅꯁꯨ ꯅꯨꯡꯁꯤꯅꯕ ꯍꯥꯏꯇꯥꯔꯦ ꯑꯦꯅꯤ ꯀꯥꯏꯟ ꯑꯣꯐ ꯀꯜꯆꯔꯦꯜ ꯑꯦꯛꯇꯤꯚꯤꯇꯤꯁ ꯅꯠꯇ꯭ꯔꯒꯅ ꯐꯦꯁꯇꯤꯚꯦꯜ ꯂꯥꯛꯄ ꯀꯥꯟꯗ ꯑꯩꯒꯤ ꯀꯟꯇ꯭ꯔꯤꯕ꯭ꯌꯨꯁꯟ ꯇꯧꯔꯀꯥꯟꯗ ꯃꯈꯣꯏꯅ ꯑꯣ ꯃꯩꯇꯩ ꯃꯆꯥꯁꯦ ꯍꯥꯟꯅ ꯃꯣꯏꯅ ꯈꯜꯂꯝꯕ ꯋꯥꯈꯜꯂꯣꯟꯗ ꯑꯗꯨ ꯅꯠꯇꯦꯗꯅ ꯍꯥꯏꯅ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯑꯩꯒꯤ ꯈꯤꯇꯪ ꯂꯥꯏꯇꯟ ꯑꯣꯏꯍꯟꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗ ꯑꯩꯅ ꯍꯧꯖꯤꯛ ꯇꯥꯔꯦ ꯍꯧꯖꯤꯛꯇꯤ ꯃꯩꯇꯩ ꯅꯨꯄꯥꯁꯤꯡ ꯇꯝꯕ ꯍꯧꯔꯦꯅ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯑꯗꯨꯒ ꯃꯟꯖꯨꯒꯤ ꯑꯣꯏꯅ ꯈ꯭ꯋꯥꯏꯗꯒꯤ ꯔꯣꯜ ꯃꯣꯗꯦꯜ ꯑꯣꯏꯕꯀꯣ ꯑꯩꯈꯣꯏ ꯑꯦꯅꯤ ꯑꯣꯏꯕ ꯌꯥꯏ ꯃꯁꯤ ꯖꯒꯣꯏ ꯁꯥꯕ ꯗꯥꯟꯁꯔ ꯐꯦꯃꯁ ꯗꯥꯟꯁꯔ ꯑꯣꯏꯕ ꯌꯥꯏ ꯑꯦꯛꯇꯔ ꯑꯣꯏꯕ ꯌꯥꯏ ꯑꯦꯅꯤ ꯀꯣ ꯄꯔꯁꯅꯥꯂꯤꯇꯤꯗ ꯈ꯭ꯋꯥꯏꯗꯒꯤ ꯔꯣꯜ ꯃꯣꯗꯦꯜꯅꯤ ꯈꯟꯖꯕꯁꯦ ꯀꯅꯥ ꯑꯣꯏꯒꯅꯤ ꯁꯨꯄꯔ ꯍꯤꯔꯣꯁꯦ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯐꯤꯛꯁ ꯑꯣꯏꯅ ꯑꯃꯈꯛꯇꯪ ꯑꯣꯏꯅꯗꯤ ꯂꯩꯖꯗꯦ ꯃꯇꯝ ꯃꯇꯝꯒꯤ ꯑꯣꯏꯅ ꯑꯗꯨꯝ ꯍꯣꯡꯉꯦ ꯍꯥꯏꯇꯥꯔꯦꯀꯣ
somebody kanogi matam mana culturally natragana universal oina impact piba ngamba adumba miyoi singdo role model oina lawje mamang da haragana some India gi da haragasu Mahatma Gandhi gumba Rabindranath Tagore gumba adi international oina haragana Newton gumba Albert Einstein gumba aduga even akhoi Manipur da su leitamnate irabot leidana kwa admai torna sumagi inspiration phangba but recently hoji leidba myam marak su Hollywood actor actress natragana Manipur gi actor actress Bollywood actor actress makhoina kari gumba ma aingonda kahani instinct ama pirak pangamba ai kana ba natragana society go kana ngamba singse icham channa pungau ngau thokna lai thokte habadi aswa ma ndi masak phaji harga ai da pungau ngau jabdo adum batawgande haitare khitang ka haitare top top magun da ngau jaba aduga khwaidi khoida jaba machu am habiyo khwaidi khoida jaba sa aina khara kana how ringai di cream color se am pamai cream color na how ringai da adubu hojikti dum ka haitare isa dum shoot to wa haitare ka adu just khara light oba yellowish color cream color sum basina adigi di khara golden changbugumba sum base ngon su shoot oibra khangden mai thra ina pamja ba haitare ngasi di setra adubu dum ngasi makso dum ko akhoi mamang da ina thengna jaki ba haitare aduma dum change leiramde na su thamjage do aduma naha oi haijari ba yam nungai jai aduga khangjaning ba mana Manju gi oina isor se thajabara thajaraga na kai maram gi no tang thambi isor di thajai isor thajagadamni haina thamninge kaino isor leirambe yai leiramdabe yai ma je pura hekta fully thajabasu yade thajadabasu yade kaino kanda akoi artist amoina isor artist amana traga su miyoi pumnamakna isor ama lei haina thajaragadi magi manner magi chatna lon chatta khara amadi athingba haba ma natragana afaba lambida chatpai ngambagi chances am lei kaino kanda samain tawragadi akhoin tarse afai phai phatte habado khangba ngamebako aduna success oinabagi macha amo oi ishwar dubu thajaragadi aina mayam busu adum ishwar dum thajabiyu achumba lambida thadabiyu hain thamni yam nungai jai ko isagi pamba pamdaba dum khara su dum thambiri Manjuna aduga loisilakpasada Manipur se koigi top top pi hainari bani ko iramdam kanglei pak sa tongan tongan ba kumai harau leiri Manjuna khwaidagi pamjaba khwaidagi phajai kaina khanjaba ko masigi kumai jima lade yaudaba yade kaina sauthok jaba phawba se karam kumai oigani khwaidagi interesting oiba Manipur gi oni yam colorful oibadi yausang jini ko yausang sida ngasai activities hoi tawbudi masi Hindu influence ni haijaraga su yausang haibagi magi manung gi oiba philosophy sum thinara kana di maitai gi sum chang lerame ngasai gi mapan lam di holy haraga no ma khatang harau ha loire ba ko but still akoi Manipur 5 days ka haraudana and then chatnabi amoina sang saraga mai tharaga kano nakathengni bi gi chatnabi khotnabi sumase atopa mafam da yeng kana leite ba ko hoi akoi culture ga dum mix up tawe haitare but still there is the aigi su personal oiba sigi kala gi lams there is the yamna achauba impact am pi khibani na kaino da leiriba laikai da kano dance ki the music ki the sports ki kari karagi me am competition taunarapani na taunarapani magi hidden talent haibase han taunabagi macha amasu oiba oibanina adumai taraga yausang sidaisda haibadi just icham chana pungau ngawa punglang langbugi wafam natana sumba academic oiba the culturally kano oiba sumba singse sidadi achauba impact ama piena khale ngasi life and style hariba show sibu yengbiriba viewers singda pukning gi oiba kogi wafam message ko tang thambiu pukning gi oiba wafam se aina haijaragadi as a artist amoina miyoi khudimak se artist oheningi karigino haikanda hojik se Manipur society se am chaos oire amaga nusina dabne hengatna adegidi amaga ka haitare hanaba sunaba atopa issues myam singsidana feel toraga ekoi Manipuri gi society se sum chingdar nanabagi macha amoire hairiba potsidagi thaido unaba hotnara pase yamna di yam mile oiba yam tapna di changba miyoi khudimak se artist oiragadi compulsorily peaceful habse lakadraina khale kaino haikanda magi kana body masa khangjarakani adagi health ki benefit lakani the mentally benefit lakani health and benefit to santi oina lerakanda peaceful orakanda masana dum compulsorily akhoi society se peaceful habe lakani da thamjaninge aduna miyoi khudumak art ki lamda any form of art form da practice to you aduga nungsi chanana amadi nungai fana laiminasi haiba wahi se myam pham da thamninge Thagachari Manju, thank you once again. Tungda su hena yai faba tawba thabak singda su mangol oiba ko admak oibiu haiba famasi thangjage Thagachari. Yam nungai je, thank you. Ngasigi oina di matang asida life and style ge episode tension jari. See you in the next episode on Saturday at 8:30 p.m.